ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯨꯛꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯔꯦꯝꯕꯤꯒꯤ 22ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯝ ꯊꯣꯛꯑꯒ ꯑꯃꯁꯨꯡ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯇꯔꯛ ꯇꯔꯛ ꯈꯠꯅꯕꯗ ꯌꯥꯎꯗꯕ, ꯈꯥꯝꯖꯤꯟꯕꯗ ꯁꯔꯨꯛ ꯑꯣꯏꯖꯕ ꯃꯤꯑꯣꯏ ꯈꯔꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯆꯨꯔꯤ, ꯑꯃꯨꯛꯁꯨ ꯅꯣꯡꯊꯥꯡꯁꯨ ꯀꯨꯞꯄꯤ꯫ ꯅꯣꯡ ꯑꯗꯨꯁꯨ ꯆꯨꯕꯅ ꯃꯪꯗ ꯄꯣꯠꯂꯣꯏꯔꯤꯕ ꯑꯃꯗꯨꯁꯨ ꯄꯥꯛ ꯍꯦꯛ ꯂꯣꯏꯁꯤꯜꯂꯨ ꯌꯥꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯁꯅꯔꯦꯝꯕꯤ ꯄꯥꯛꯄꯤꯒꯤ ꯂꯨꯈꯨꯝ ꯃꯄꯥ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯉꯁꯥꯏꯋꯥꯏꯗꯤ ꯐꯝꯃꯝꯕꯅꯤ, ꯀꯞꯁꯨ ꯑꯗꯨꯃꯛ ꯀꯞꯄꯤ꯫ ꯃꯃꯤꯠ ꯑꯗꯨ ꯊꯝꯕꯧꯒꯤ ꯅꯨꯄꯤ ꯑꯗꯨ ꯎꯔꯛꯏ꯫ ꯈꯜꯂꯨꯕꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯕ ꯊꯧꯗꯣꯛ ꯑꯃ꯫ ꯀꯝꯗꯧꯅ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯝꯅ ꯇꯨꯝꯅ ꯁꯤꯔꯤꯕꯅ ꯈꯜꯂꯨꯕꯗ ꯑꯗꯨꯝꯅ ꯃꯍꯥꯛ ꯂꯩꯔꯤꯉꯩꯗ ꯋꯥꯈꯜ ꯈꯟꯖꯥꯟꯅꯅ ꯌꯦꯅꯈꯥ ꯑꯗꯨꯝꯗ ꯑꯃꯨꯛ ꯑꯉꯥꯡ ꯀꯞꯄ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯇꯦꯡꯊꯥ ꯅꯧꯔꯤꯕ ꯈꯣꯟꯖꯦꯜ꯫ ꯁꯅꯔꯦꯝꯕꯤ ꯃꯁꯥ ꯑꯗꯨ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯇꯦꯡꯊꯥ ꯅꯧꯅ ꯀꯞꯂꯤꯕꯁꯤꯕꯣ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯣꯛꯈꯤꯕ ꯑꯉꯥꯡꯒ ꯂꯩꯕ꯭ꯔꯅꯦ? ꯂꯩꯇꯦꯗ꯫ ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ? ꯅꯣꯡꯒ ꯆꯨꯔꯦ, ꯀꯩꯒꯤ ꯅꯤꯡꯉꯥꯏꯅꯣ? ꯇꯥꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯣꯏꯅꯁꯨ ꯇꯧꯏ, ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗꯒꯤꯁꯨ ꯅꯠꯇꯦ꯫ ꯅꯣꯡ ꯆꯨꯕꯒꯤ ꯇꯟꯊꯥ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯑꯉꯥꯡꯒ ꯊꯝꯖꯤꯜꯂꯝꯂꯕ ꯖꯥꯠꯂꯥ? ꯁꯣꯏꯗ꯭ꯔꯦ, ꯑꯩ ꯆꯤꯡꯅꯔꯛꯏ, ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯇꯥꯡꯂꯧꯂꯩꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯣꯛꯈꯤꯕ ꯑꯉꯥꯡꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅ ꯐꯔꯤꯕ꯭ꯔꯥ? ꯏꯃꯥꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯅꯔꯦꯝꯕꯤ ꯑꯗꯨ ꯆꯃꯝꯅꯔꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯃꯥꯌꯦꯃꯪꯒꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗ ꯂꯩꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯁꯣꯔꯦꯟ ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯠꯇꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯆꯐꯨ ꯑꯃ ꯄꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯎꯔꯨ ꯎꯪꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯀꯞꯄꯨ ꯍꯦ ꯑꯉꯥꯡ ꯅꯋꯥ, ꯅꯪꯅ ꯀꯞꯄ ꯇꯥꯔꯒ ꯑꯇꯥꯕ ꯃꯤ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯅꯪꯕꯨ ꯆꯤꯡꯁꯤꯟꯅꯕ ꯅꯪ ꯀꯞꯇꯕ ꯌꯥꯗꯦ꯫ ꯀꯁꯥ ꯀꯞꯄꯨ, ꯅꯪꯕꯨ ꯑꯩꯅ ꯑꯃꯨꯛ ꯇꯥꯏꯕꯪꯄꯥꯟꯗ ꯁꯤꯟꯅꯒꯅꯤ꯫ ꯃꯤꯔꯦꯜ ꯂꯥꯝꯕ ꯑꯃ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯊꯤꯒꯅꯤꯌꯦ ꯅꯪꯒꯤꯗꯃꯛ꯫ ꯀꯞꯄꯨ, ꯍꯧꯅ ꯀꯞꯄꯨ꯫ ꯃꯪꯒꯤ ꯆꯐꯨ ꯑꯗꯨ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗ ꯊꯝꯃꯒ ꯎꯔꯨ ꯎꯪꯉꯤ꯫ ꯑꯗꯨꯝꯅ ꯎꯪꯕ ꯑꯗꯨ ꯍꯦꯜꯂꯤꯉꯩ ꯀꯞꯄꯁꯨ ꯍꯦꯜꯂꯤ꯫ ꯃꯥꯌꯦꯃꯪꯒꯤꯅ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯞꯄꯨ ꯊꯧꯖꯤꯜꯂꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯍꯦꯟꯅ ꯀꯞꯄꯤ, ꯇꯦꯡꯊꯥ ꯅꯧꯑꯣꯏꯗꯨꯅ꯫ ꯁꯅꯔꯦꯝꯕꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯜꯗꯗꯤ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯤꯔꯤ ꯁꯤꯠꯂꯤ, ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯆꯨꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯃꯪꯒꯣꯜ ꯊꯣꯛꯂꯛꯄꯒ ꯁꯨꯃꯥꯡ ꯑꯃꯗꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯀꯣꯏꯌꯦꯡ ꯍꯦꯛ ꯌꯦꯡꯕ ꯍꯧꯔꯛꯄꯗꯗꯤ ꯀꯞꯂꯝꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤꯅ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯀꯞꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯤꯕ ꯑꯁꯤꯅ? ꯑꯣꯟꯊꯣꯛꯅ ꯍꯧꯅ ꯀꯞꯂꯝꯂꯒ ꯑꯩ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯇꯧꯔꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯔꯦꯝꯕꯤꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯝꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯉꯤꯉꯩꯗ ꯁꯣꯔꯦꯟ ꯑꯗꯨꯗꯤ ꯁꯩꯖꯤꯟ ꯃꯊꯛ ꯑꯗꯨꯗ ꯅꯞꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯔꯜ ꯂꯥꯛꯂꯤꯕ ꯌꯥꯡꯂꯦꯟ ꯑꯗꯨ ꯌꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯁꯅꯔꯦꯝꯕꯤꯅ ꯂꯦꯞꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯁꯣꯔꯦꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯊꯛ ꯆꯞ ꯆꯥꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯗꯨꯒ ꯆꯥꯟꯅꯅ ꯁꯣꯔꯦꯟ ꯑꯗꯨ ꯂꯩꯈ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤ ꯃꯁꯥ ꯑꯗꯨ ꯏꯌꯥ ꯌꯥꯅꯗꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯁꯨꯃꯥꯡ ꯊꯤꯂꯣꯡꯗ ꯃꯪꯒꯣꯟꯗ ꯀꯥꯈꯠꯂꯝꯕꯒꯤ ꯁꯨꯃꯥꯡꯗꯒꯤ ꯂꯩꯈꯣꯝ ꯊꯣꯛꯑꯒ ꯈꯣꯡꯎꯞ ꯃꯃꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯁꯣꯏꯔꯦꯟ ꯑꯗꯨ ꯇꯦꯟꯈ꯭ꯔꯕ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯁꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯥꯎꯃꯩ ꯑꯗꯨ ꯃꯨꯜꯂꯤ ꯈꯪꯍꯧꯗꯅ, ꯑꯗꯨꯒ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯂꯪꯊꯣꯛꯈ꯭ꯔꯤ꯫ ꯅꯣꯡꯒ ꯆꯨꯕꯒ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯀꯤ ꯃꯤꯍꯨꯜ ꯆꯤꯡꯒꯨꯝ ꯆꯤꯡꯒꯥ ꯇꯧꯕ ꯑꯗꯨ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯎꯃꯩ ꯑꯗꯨ ꯁꯨꯃꯥꯡ ꯃꯇꯣꯟ ꯌꯧꯈꯤꯕ? ꯀꯅꯥꯅꯣ ꯃꯁꯛ ꯃꯁꯥ ꯎꯍꯧꯗꯕ, ꯑꯗꯨꯕꯨ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗꯧꯅ ꯁꯅꯔꯦꯝꯕꯤ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ꯫ ꯑꯗꯨꯃꯛ ꯃꯪꯒꯣꯟ ꯑꯗꯨꯗ ꯂꯦꯞꯂꯤ꯫ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯅ ꯄꯨꯡꯉꯥꯟ ꯑꯃꯨꯛꯁꯨ ꯉꯥꯜꯂꯛꯏ ꯃꯔꯛꯇ꯫ ꯑꯗꯨꯒ ꯁꯣꯏꯔꯦꯟ ꯑꯗꯨꯅ ꯑꯃꯝꯕ ꯑꯗꯨꯗꯒꯤ
ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯤ꯫ ꯊꯣꯡꯖꯤꯟ ꯑꯗꯨꯁꯨ ꯃꯌꯥ ꯀꯥꯔꯤꯉꯩꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯌꯥꯡꯂꯦꯟ ꯑꯗꯨꯗ ꯅꯞꯇꯨꯅ ꯂꯩꯈ꯭ꯔꯤ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯊꯟꯇ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯍꯤꯞꯊꯔꯛꯏ꯫ ꯃꯁꯥ ꯑꯗꯨ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯂꯥꯎꯕꯁꯨ ꯇꯧꯔꯛꯏ꯫ ꯁꯣꯏꯔꯦꯟ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯌꯥꯡꯂꯦꯟ ꯃꯊꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯁꯣꯏꯔꯦꯟ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯁꯅꯔꯦꯝꯕꯤꯕꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯅꯔꯦꯝꯕꯤꯗꯤ ꯍꯤꯞꯅ ꯍꯤꯞꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯅꯥꯅꯣꯃꯗꯤ ꯃꯥꯟꯈ꯭ꯔꯦꯗ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯤꯕꯗꯣ꯫ ꯊꯥꯎꯃꯩ ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯝ ꯏꯔꯩ ꯂꯩꯇꯅ ꯂꯪꯕ ꯍꯧꯅꯗꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯂꯪꯈꯤꯕꯒꯨꯝ ꯐꯥꯎꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯅꯔ? ꯅꯠꯇꯦꯗ, ꯑꯩꯒꯤ ꯋꯥꯈꯜꯅꯗꯤ ꯅꯠꯇꯦ꯫ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯏꯇꯠ ꯇꯠꯇꯅ ꯑꯀꯤ ꯑꯈꯪ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤꯕꯁꯤ ꯇꯝꯅꯔꯤꯕ꯭ꯔꯥ? ꯁꯅꯔꯦꯝꯕꯤ ꯋꯥꯈꯜ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯅꯣꯡꯁꯨ ꯈꯔ ꯈꯔ ꯄꯥꯊꯔꯛꯏ꯫ ꯍꯦꯃꯥꯝꯒꯤ ꯂꯩꯈꯤꯗꯕ ꯑꯍꯜ ꯑꯗꯨꯒꯤ ꯄꯣꯠꯂꯣꯏꯕ ꯑꯗꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯏ꯫ ꯊꯝꯕꯧꯒꯤ ꯅꯨꯄꯤꯒꯤꯁꯨ ꯄꯣꯠꯂꯣꯏꯕ ꯌꯥꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯑꯔꯣꯏꯕ ꯄꯨꯡꯖꯥꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯃꯅꯤꯗꯤ ꯃꯁꯥ ꯉꯝꯗꯕꯅ ꯃꯃꯥꯒꯤ ꯄꯣꯠꯂꯣꯏꯕ ꯑꯗꯨ ꯌꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯃꯣꯏꯔꯥꯡꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯑꯔꯣꯏꯕ ꯃꯊꯧꯒꯤꯗꯃꯛ ꯃꯌꯥꯝ ꯈꯣꯡꯗꯣꯏꯅꯔꯛꯏ꯫ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯅꯕ ꯂꯩꯀꯥꯏꯒꯤ ꯃꯅꯤ ꯃꯆꯦꯝ ꯈꯔ ꯑꯃꯁꯨ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯤ꯫ ꯃꯅꯤꯄꯨꯔꯅ ꯌꯨꯝꯗ ꯃꯤ 3 ꯑꯃꯒ ꯂꯩꯍꯧꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯃꯥꯒꯤ ꯑꯁꯤꯕꯒꯤ ꯃꯊꯧ ꯑꯗꯨꯒꯤ ꯃꯤꯠꯈꯨ ꯌꯥꯎꯔꯔꯦ꯫ ꯃꯤꯠꯈꯨꯕꯨꯁꯨ ꯃꯣꯔꯥꯃꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯅꯣꯡꯁꯨ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯤ꯫ ꯁꯖꯤꯛ ꯊꯕꯥꯁꯨ ꯁꯤꯟꯅꯔꯛꯏ꯫ ꯃꯪꯀꯨꯝꯕ ꯌꯥꯎꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯥꯈꯠꯅꯔꯛꯂꯤ꯫ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯕ ꯃꯤꯠꯈꯨꯕꯨꯁꯨ ꯀꯟꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯃꯣꯔꯥꯝꯕꯅ ꯄꯣꯠꯂꯣꯏꯐꯝꯗꯅ ꯃꯤ ꯈꯔ ꯑꯃ ꯂꯣꯏꯕ ꯐꯥꯎꯕ ꯂꯩꯍꯧꯔꯦ꯫ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯂꯣꯏꯔꯒ ꯈꯨꯟꯒꯤ ꯃꯤꯌꯥꯝꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯅ ꯑꯃꯨꯛ ꯃꯣꯔꯥꯝꯕꯕꯨ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯛꯏ꯫ ꯃꯣꯔꯥꯝꯕꯅ ꯃꯆꯦꯕꯨ ꯀꯧꯊꯣꯔꯛꯏ꯫ ꯁꯅꯔꯦꯝꯕꯤ ꯃꯄꯥ ꯍꯜꯂꯛꯑꯦ ꯇꯥꯕꯗꯒꯤ ꯃꯈꯨꯠꯇ ꯆꯔꯨ ꯃꯄꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯃꯩ ꯑꯣꯛꯅꯕ ꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯩ ꯑꯗꯨ ꯑꯣꯛꯄꯗꯒꯤ ꯃꯣꯔꯥꯝꯕꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯧꯄꯥꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨ ꯍꯜꯂꯛꯄꯗꯒꯤꯗꯤ ꯆꯥꯅꯤꯡ ꯇꯥꯔꯤ꯫ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯝꯕ ꯀꯤꯔꯝꯕ ꯑꯗꯨꯁꯨ ꯐꯔꯤ꯫ ꯅꯣꯡꯁꯨ ꯉꯥꯟꯐꯨꯡ ꯇꯧꯔꯝꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯪꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯃꯔꯛꯇ ꯀꯣꯔꯧꯍꯟꯕꯁꯨ ꯊꯣꯔꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯊꯝꯕꯧꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯃꯌꯨꯝꯗ ꯀꯥꯈꯠꯅꯔꯛꯏ꯫ ꯃꯇꯝ ꯇꯟꯖꯥ ꯑꯗꯨꯗ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯃꯥꯏꯃꯪꯒꯤ ꯁꯤꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯇꯅꯕ, ꯑꯁꯤ ꯑꯅꯥ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯪꯊꯣꯡ ꯊꯤꯡꯂꯝꯕ ꯑꯗꯨꯁꯨ ꯃꯪꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯔꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯃꯤꯊꯤꯟ ꯆꯩ ꯍꯨꯃꯥꯏ ꯑꯣꯏꯕꯗ ꯁꯤꯖꯤꯟꯅꯕ ꯋꯥꯀꯣꯛꯁꯤꯡ ꯑꯗꯨ ꯈꯨꯟꯖꯤꯜꯂꯒ ꯂꯣꯟꯅ ꯀꯅꯥ ꯎꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗ ꯂꯣꯟꯅ ꯄꯨꯔꯛꯏ꯫ ꯃꯥꯏꯃꯪꯒꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯑꯁꯥꯟꯕ ꯌꯨꯝꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯃꯈꯩꯗꯤ ꯈꯔ ꯑꯃꯅ ꯌꯨꯝꯗ, ꯈꯔ ꯑꯃꯅ ꯂꯝꯗ ꯂꯧꯕꯅ ꯇꯣꯈꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯊꯟꯇ ꯑꯁꯥꯟꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯅꯤꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅꯁꯨ ꯈꯪꯒꯗꯕ ꯎꯒꯗꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯌꯦꯠꯄꯤꯅꯕ ꯂꯩꯇ ꯃꯅꯤꯡ ꯇꯝꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯏ꯫ ꯃꯍꯥꯛꯅ ꯃꯪꯗꯒꯤ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯈꯔꯨꯡ ꯂꯩꯕ ꯑꯗꯣꯝꯗ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕ ꯌꯥꯗꯕ ꯄꯣꯠꯂꯝ ꯑꯣꯏꯕꯅ ꯆꯦꯛꯁꯤꯟꯅ ꯃꯤ ꯈꯪꯍꯟ ꯎꯍꯟꯗꯅ ꯊꯝꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯋꯥꯔꯣꯕꯤ ꯃꯈꯨꯠꯇ ꯃꯥꯏꯔꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯅꯥꯛꯄꯗ ꯈꯥꯒꯤ ꯂꯩꯍꯥꯎ ꯑꯃ ꯊꯦꯠ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯤ ꯈꯔꯨꯡ ꯃꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯟꯅꯕ ꯇꯧꯔꯤꯉꯩꯗꯅꯤ ꯋꯥꯔꯣꯕꯤꯁꯨ ꯄꯥꯝꯍꯩꯍꯣꯏꯒꯤ ꯌꯦꯅꯈꯥꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯄ ꯃꯇꯥꯡꯒ ꯑꯣꯏꯕꯒ ꯃꯪꯒꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯂꯥꯞꯇꯛꯅ ꯋꯥꯔꯣꯕꯤꯅ ꯎꯔꯝꯃꯤ꯫ ꯋꯥꯔꯣꯕꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯃꯪꯒꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯤ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯣꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯣꯠꯁꯤꯜꯂꯤꯕ ꯑꯗꯨ ꯋꯥꯔꯣꯕꯤꯅ ꯎꯔꯤ꯫ ꯍꯩꯁ, ꯑꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯀꯣ, ꯑꯩ ꯈꯪꯇꯣꯛꯇꯕ ꯌꯥꯗꯦ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯩ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯂꯥꯛꯂꯒꯦ, ꯈꯪꯇꯣꯛꯂꯒꯦ꯫
ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯩꯍꯥꯛ ꯆꯪꯂꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯈꯪꯈ꯭ꯔꯦ ꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯈꯪꯍꯟꯕ ꯆꯤꯡꯅꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯃꯥꯏꯔꯦꯟ ꯑꯁꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯃꯥꯏꯔꯦꯟ ꯑꯁꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯈ꯭ꯔꯕꯗ ꯑꯩꯅ ꯃꯁꯤꯗ ꯍꯥꯞꯆꯤꯟ ꯁꯣꯟꯖꯤꯜꯂꯤꯕ ꯂꯩꯋꯥꯁꯤꯟ ꯑꯁꯤ ꯄꯥꯟꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯑꯁꯤ ꯃꯍꯩ ꯌꯥꯟꯕ ꯁꯣꯏꯗ꯭ꯔꯤ꯫ ꯋꯥꯔꯣꯕꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯍꯔꯥꯎꯕꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯗꯨ ꯁꯥꯠꯂꯤ꯫ ꯃꯪꯒꯤꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯋꯥꯔꯣꯕꯤ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯒ ꯀꯔꯤꯃꯠꯇ ꯈꯪꯖꯅꯗꯕ ꯁꯥꯔꯒ ꯃꯪꯒꯤ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯂꯦꯞꯈ꯭ꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯇꯥꯗ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯇꯥꯗ, ꯅꯆꯟ ꯋꯥꯔꯣꯕꯤ ꯂꯥꯛꯆꯔꯤꯌꯦ꯫ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯣ ꯇꯥꯗ꯫ ꯇꯥꯗꯒꯤ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯅꯆꯟꯅ ꯃꯥꯏꯔꯦꯟ ꯑꯃ ꯄꯨꯔꯛꯂꯤꯕꯅꯤ ꯇꯥꯗ." ꯋꯥꯔꯣꯕꯤꯒꯤ ꯃꯄꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤ, ꯑꯍꯥꯎꯕ ꯑꯃ ꯍꯦꯛ ꯂꯩꯕꯗ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗ ꯄꯤꯖꯅꯤꯡꯉꯤ꯫ ꯃꯪꯒꯤ ꯋꯥꯔꯣꯕꯤꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯦ꯫ ꯃꯄꯥꯜꯗꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯃꯦꯂꯩ ꯂꯥꯡꯁꯤꯜꯂꯛꯏꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯈꯜꯂꯤ꯫ ꯃꯪꯒꯤ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯋꯥꯔꯣꯕꯤꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯇ ꯋꯥꯔꯣꯕꯤꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯕꯁꯨ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯈꯟꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯍꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯞ ꯆꯥꯅ ꯂꯦꯞꯄꯤ꯫ ꯃꯪꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯋꯥꯔꯣꯕꯤ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯂꯩ ꯅꯥꯆꯣꯝ ꯑꯃꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯛ ꯎꯕꯗ ꯃꯪꯒꯤꯒꯤ ꯃꯁꯥ ꯑꯗꯨ ꯆꯤꯡ ꯆꯤꯡ ꯂꯥꯎꯏ꯫ ꯂꯥꯏꯒꯤ ꯑꯣꯏꯕ ꯈꯌꯣꯝ ꯂꯩꯄꯨꯟ ꯑꯣꯏꯈꯤꯕꯅ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯁꯥꯎꯅꯤꯡꯂꯤ꯫ ꯃꯪꯒꯤꯅ, "ꯀꯔꯤ ꯂꯩꯔꯦ? ꯋꯥꯔꯣꯕꯤ, ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤꯁꯤꯗ ꯂꯥꯛꯄꯕꯣ?" ꯋꯥꯔꯣꯕꯤꯅ, "ꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯇꯥꯗ꯫ ꯇꯥꯗ ꯁꯨꯝ ꯎꯅꯤꯡꯗꯨꯅ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯆꯝ ꯆꯝꯅꯅꯤꯀꯣ ꯇꯥꯗ꯫ ꯃꯆꯟ ꯑꯃꯅ ꯃꯕꯨꯡ ꯑꯃꯕꯨ ꯎꯅꯤꯡꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ꯫ ꯎꯁ, ꯑꯩꯒꯤ ꯍꯧꯅꯕꯤ ꯇꯧꯔꯦꯗꯣ ꯇꯥꯗ꯫ ꯍꯥꯏꯒꯦ ꯈꯟꯕꯅ ꯍꯥꯏꯗ꯭ꯔꯤ, ꯍꯥꯏꯔꯣꯏꯗꯕ ꯋꯥꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨꯔꯣ, ꯇꯥꯗꯒꯤ ꯃꯥꯏꯔꯦꯜ ꯑꯁꯦ ꯊꯤꯜꯂꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯑꯃ ꯅꯤꯡꯊꯧꯈꯣꯡꯗ ꯎꯡꯕꯗꯣ, ꯑꯗꯣ ꯉꯔꯥꯡꯗꯣ ꯂꯥꯛꯑꯝꯕ꯫ ꯀꯨꯝꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯑꯔꯣꯏꯒꯦ ꯍꯥꯏꯅ ꯕꯥꯇꯣꯜ ꯇꯧꯔꯛꯑꯅꯨ ꯍꯥꯏꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯌꯥꯝꯈ꯭ꯔꯕ ꯃꯥꯏꯔꯦꯟ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯁꯨ ꯄꯥꯜꯂꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯇꯥꯗꯒꯤ ꯄꯤꯖꯅꯤꯡꯗꯨꯅ ꯁꯔꯨꯛ ꯄꯨꯔꯛꯄꯅꯤꯗ꯫ ꯌꯥꯝꯅ ꯍꯥꯎꯕ ꯃꯥꯏꯔꯦꯟꯅꯤ ꯇꯥꯗ꯫ ꯑꯌꯨꯛ ꯆꯔꯥ ꯆꯥꯕ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯥꯗꯒꯤ ꯄꯨꯔꯛꯄꯅꯤ꯫ ꯇꯥꯗ, ꯃꯁꯤꯒꯤ ꯃꯥꯏꯔꯦꯜꯁꯦ ꯆꯥꯔꯕꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ꯫ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯥꯏꯔꯦꯟꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯅꯤ꯫ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯤ ꯃꯥꯏꯔꯦꯜ ꯑꯁꯦ ꯍꯦꯛ ꯊꯣꯡꯂꯒ ꯆꯥꯕꯗ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯡꯒ ꯑꯩꯒ ꯎꯅꯕ ꯌꯥꯗ ꯄꯪꯈꯠꯇ ꯈꯠꯅꯔꯝꯕ ꯑꯗꯣ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯃꯥꯏꯔꯦꯟꯅꯤ ꯇꯥꯗ꯫ ꯇꯥꯗ, ꯃꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯦ ꯆꯥꯔꯕꯗꯤ ꯅꯤꯡꯕ ꯊꯨꯡꯉꯦ ꯍꯥꯏꯅꯕꯅꯤꯀꯣ ꯇꯥꯗ꯫ ꯋꯥꯔꯣꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯥꯖꯁꯤ ꯀꯗꯥꯏ, ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ, ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕꯒꯤ ꯋꯥꯔꯣꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯅꯤꯡꯕ ꯊꯨꯡꯉꯤ ꯍꯥꯏꯅꯕ ꯂꯩ ꯍꯥꯏꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯊꯥꯖꯔꯤ꯫ ꯃꯥꯏꯔꯦꯟ ꯑꯁꯤ ꯆꯥꯔꯨꯕꯗꯒꯤ ꯁꯅꯔꯦꯝꯕꯤꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯀꯔꯝꯅ ꯊꯥꯖꯔꯨꯅꯤ? ꯃꯥꯏꯔꯦꯟ ꯑꯁꯤꯗ ꯋꯥꯔꯣꯕꯤꯅ ꯂꯩꯋꯥ ꯇꯧꯔꯝꯂꯕꯗꯤ ꯐꯖꯈ꯭ꯔꯕ ꯃꯥꯏꯔꯦꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ꯫ ꯑꯩꯕꯨ ꯆꯥꯁꯤꯔꯅꯤ, ꯆꯥꯔꯣꯏꯁꯤꯔꯅꯤ? ꯃꯥꯏꯔꯦꯟ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨꯅ ꯇꯠꯇꯅ ꯀꯥꯏꯍꯧꯔꯤ꯫ ꯁꯨꯝꯃꯠꯂꯥꯡ ꯆꯦꯜꯂꯕ ꯋꯥꯔꯣꯕꯤꯒꯤ ꯅꯨꯡꯁꯤ ꯂꯩꯋꯥꯅ ꯊꯜꯂꯕ ꯃꯥꯏꯔꯦꯟ ꯑꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯪꯒꯤ ꯃꯁꯥꯒꯤ ꯍꯩꯁꯤꯡꯕ ꯀꯌꯥ ꯌꯥꯎꯕꯅ ꯃꯤꯀꯨꯞ ꯈꯔ ꯃꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯤꯁꯨꯝ ꯂꯥꯡꯗ ꯄꯪꯊꯔꯕꯁꯨ ꯃꯁꯥꯒꯤ ꯀꯟꯖꯅꯕ ꯍꯩꯖꯕ ꯀꯌꯥ ꯑꯃ ꯉꯁꯤꯗꯤ ꯋꯥꯔꯣꯕꯤꯅ ꯄꯨꯔꯛꯂꯤꯕ ꯃꯥꯏꯔꯦꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯡꯅꯕ ꯄꯣꯛꯏ꯫ ꯋꯥꯔꯣꯕꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯃꯪꯒꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯏꯔꯦꯟ ꯑꯁꯤ ꯂꯧꯁꯤꯜꯍꯧꯕ, ꯃꯁꯨꯡ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯊꯣꯡꯉꯒ ꯆꯥꯕꯤꯈꯤꯕ꯫ ꯃꯪꯒꯤꯅ, "ꯋꯥꯔꯣꯕꯤ, ꯅꯪꯒꯤ ꯃꯥꯏꯔꯦꯟꯁꯦ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯍꯦꯛ ꯊꯣꯡꯗꯨꯅ ꯆꯥꯕꯗꯤ ꯄꯥꯝꯃꯨꯔꯤ꯫ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯃꯗꯤ ꯂꯤꯗꯨꯅ ꯊꯝꯈ꯭ꯔꯒꯦ." ꯋꯥꯔꯣꯕꯤꯅ, "ꯀꯩꯅꯣꯅꯦ ꯇꯥꯗ, ꯇꯥꯗꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯅꯧ ꯑꯄꯦꯟ ꯑꯣꯏꯔꯤꯉꯩꯗ ꯆꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯇꯥꯗꯒꯤꯁꯤꯕꯨ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯔꯣ? ꯑꯩꯕꯨ ꯆꯤꯡꯅꯕꯤꯔꯤꯕ ꯀꯥꯏꯗꯨꯔꯣ?" ꯋꯥꯔꯣꯕꯤ ꯐꯨꯛ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯪꯒꯤꯅ, "ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ? ꯏꯕꯦꯝꯃ, ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯑꯩꯕꯣ? ꯀꯩꯅꯣꯅꯦ ꯃꯁꯤꯕꯨ? ꯃꯤꯅ ꯆꯨꯏ ꯍꯥꯏꯕꯗꯣ ꯆꯨꯝꯂꯤꯗꯅ ꯑꯁꯤꯗꯤ." ꯋꯥꯔꯣꯕꯤꯅ, "ꯑꯣ ꯉꯥꯎꯔꯦ, ꯑꯩꯈꯣꯏꯗꯤ ꯉꯥꯎꯔꯤ꯫ ꯁꯣꯅꯣꯁꯨ ꯆꯨꯏꯌꯦ꯫ ꯇꯥꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯥꯏꯔꯦꯟ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯃꯥꯡꯗ ꯇꯥꯗꯅ ꯊꯣꯡꯂꯒ ꯆꯥꯒꯗꯕꯅꯤ꯫
Natrabadi tada tungda wa yamna koinarakani. Mangina masibu chanana ngaoidana aisibu nangi sampot khoiba san oina ururabra nangna chatlo hairaga machatpa nangna lepo hairaga marepa aratiti hairaga aingondadi yaroine he warubi mabu ngawi sono chui hairakpa adu tabada hena sauningkhri warubi magi maching phatabi pendaba ningamdaba ama leiba adu haini hairoi khangdaba adu magi nuksit adu kangba horai aduga asumna hairi tada aina karam kanda tadabu aina sampot khoinaba sanni haikragi tada na thingel tainaba ngamdraga nasi khongda tainabi bro tada aisi ngaure sono chure haibiri basina tada simasu khangchillo nachattunani tada thambauna layengba laklanu tada na layenglabadi inama pakpido soidana ngaurani asi khangbadagi layengba lakpiranu haira iba ado tada na sanrembi lumibado haujikti karimata kanararoi tada angang nupi macha aduda nataba mityeng yengliba ado ngauri se tadani tada adunani oiroidaba mangmang luranu namang delip aisi mani muktani khunjillo afaba oini phijigi mani oigani tadagi punchigi khongloi oibada khwaidigi matik chabini aisi mangkidi warubigi wadu tabada khoidok thitpana loiri masa adu sauningbana ngasidi matang yamna sari tanja asi manghallaroigi warubi se hanadagi hainadana leibaga matang chari asau pumba asi haida horagi asumna manghanba yadi haiduna mangina amuk asumna hairei ai nupi anganga jagat jagat wa sangdanaba ngangba pamba hainaba minati khangaba nangina thaunati sanremigi maramda nangna panariba ado aina sanrembibu pamjabado nangonda yaba yadaba hangningai maram sungai leiti aina nang ngawi sunuchu hairaga nangna sanremi pansila ibasibu matang sadeko phare nangna pusila abanina sanrembi di aigini khangaba warubi yamna songninglai aduga amu hairei phai nangna adumna aibu hunduna nganglabanina o nangna aibu mamal yaudbi amagum aigi ipandagi natro nangna sanrembi hoida changbu phangliba ado naraibakto ingba sabre yengo adu phare haujikti tadaga aiga wari sangthanarubagi kanaba kaisu leiti tada asimatangni khangchillu aina kaidoba ngamge haibado sanrembibu tadagi oiba phangbra natragana aina tadagi oiba anisigi manungda amadi soidrabani warubi wa adu tabada mairen adu sumang matonda laktuna langi warubi mahakna pujarakliba mairen adu maya mangina aduna tawba aduda hena sauningai warubi asauba amaga loinana wa makha taramdana tumina chatkri warubina chatkrabada mangi masa adu kharade sauningba phari aduga mangna hainingba mayam adu loina haihori asi haibagi manabu mangonda kaidobu ngamdoino khalammi numin adugi ayukni asomdana thambau hoigi imungda asiba hangba kaya amsula ammi sanrembi su ngaihak imungi thaba ingkhangsing adu sharuk yajarami adubu pakpi naduna leibanina tandana halai morambana mayum sangduna leirammi ngahak chatluraga sanrembi halai numit adusu asum tasilai numidang wairam oirakle sanrembi kalen tha pangkhalakpa ngaibada awaba ama oiri ibudau moirang thangjing asida haraurabadi mamagi anaba asi pharadabani aduna ipu maijau bormanina mamagi damak ibudau moirang thangjingbu khoirambiba sanrembi wakhal yamna nungairamdi ngasi ngarang thengnariba aki akang thodok kaya ama maupada tamgesu soidana kini khallubada tamlaroi khalli thambaugi nupigi maramda khallurabasu nungaijaramdi ahing aduda matau karamna aduk manglakna duna siriba sanrembi sakhumda chak thongli numidang wairam oiri ingtham tha changlakpagi leisil adusu khara adumak tharami ingtham tha oirakpagi su numit adusu nganna tagalli awoi tana sanrembi masada nahangai ga amukta tawdaba mawongda yamna kithi kirum tawba masada itat tatana phaurai sing adusu kaya inthi nungaitana chai nonga chotbaga sing akangba adusu kaya lehaudri aduna nungsaso kaya sadabana sing adu lairang aduda inchilli saknaba hotnabada awaba ama oirammi sing adu inchillabasu mai aduda di saktri utong ahoba adu paiduna mai adu chaknaba hotnabada utong adu pairaga kambada sanrembi maikhu na hari maikhu aduna sanremigi mamit adusu loina thupli
अहु अहु हाइदुना हारी ममित अनि अदुसु मैखु अदुना थुपली थुपली अदुना तौरिङै तन्जा अदुदा अङाङ मचा अदुना उतोङ अदु पाइदुना फुपु कामदुना लैरंग अदुदा हापिबा सिंग अदु मै चाक्नबु होनरई अङाङ अदुना अमुक्तंग फु हाइना हौना कामबदा मै अदु ब्रंग लाउना हौरई शनरेंबी मैखु खरा फरबदा ममित अदु पांगथोरई अदुमना ममित अदु पांगथोरकबदा थौमै मंगाल अदुना अङाङ मचा अमा उतोङ अदु पाइरगा फुपु कामगा लैबा अदु उरे शनरेंबी लवाई लुतोन सम अदु चप चप योंगी लयेंग पुंबा अदु फाजिनख्री यामना वाना मोरांबा हाइना कौरई अदुना कौरकपा अदुदा अङाङ मचा अदु मनिंग थोंग अदु हांगथोक्तुना फुट लाउना मांख्री थोख्री मोरांबसु ममा संगंबदगी मसेना कौबा अदु ताबदगी सखुमदा चेंसिलई शनरेंबिनी उहोबा थेंगकिबा थौदोकसिंग अदुगी मरमदा लोइनमक मौपा नुपादा तम्मी मोरांबसु ngarang ahing thokiba thaudoksing adugi matangda macheda loinamak lirammi angang macha ama yum asigi akoibada lairi machin mapa ani adu kibana suloirabani aduna kiduna lairingaida shanaremigi mapa wangamba mapa lomdagi kaurakpa adu tarai nahan makai sentanba chatkiba tongjai maril phauduna lamang thungkaithil yoraklaba amuk moirang yorakpadadi numit tari mayum yorakpada machin mapa ani adu mapa lakle khallubada haraubana loiri wari asigi kunithoi suba saru matang sida loisari wari asi pathokjaba matamda soikhilan kiba yawrabasu mayam ngakpiyu asigi iroinana wari asigi makha kari karam torakdaba mayamna kamenda phongdok piramu